Ke hayeng school suti Toukhre confirm oire. Yam nungaite hui loibiriba itil inau sing khara senabiu hui do loibiradi lambi sorokta pangtha thadokpiganu hui na tanarakpadagi thaidoknaba hotnabada accident tawbadagi khong ase tekle hui do haluradi hui nungsiba mayam tholakani hui loibiraga sorokta pangtha thadokaga thamgadaba oiradi hui loibiganu haina pendaba phongdorakli ichauna chenthakiba MD Ramjanbu thinabagidamakta ising maiba yauna SDRF team na thiba humbagi thabak ngasi su chathaki tuning thogi post gi lokocharake Notice asida hariba asi September 13 Black Day numita Kuki Inpi gi BP admin amadi President in charge oina puriba jangmang haukif na lauthokiba wafam amagi matung inna Kuki Inpi Manipur kauba leitre hanagi Kuki Inpi adu Kuki Inpi GHQ Guwahati haina maming ole amadi khudaktagi chanaba hore Haukif amadi kipgen hariba tribe asi thadau oijaraga su thadau asi ani thokle ahanbada thadau oina adum leijaningba group ani subada Kuki oningba group Kuki on khraba thadau khara asi thadau maroldi adum sijinari Assam dadi thadau marol asi Kuki marol ni haina fawba AIR Assam gi radio gi thoramda sandokli Manipur dagi di thadau Inpi amadi Jomi Council na Kuki Inpi inthokpa hokre Nauna Kuki Inpi GHQ Guwahati on khraba Kuki singi plan di makhoi Manipur ga samnadre separate administration PU haibagi move ni Kuki singi move ase successful oigadaba plan oidre public ta face was tongnana bapangai haibani ta sengbadi thadau Inpi na pushback Thadorakle Manipur da Kuki leiramde makhoi ase Assam frontier gi tribe ni haina ethnographic caste and tribe census of Indo-Aryan 1901 da census data ga yauna mayek sengna iramlabanina makhoina Manipur dagi khongfam handokpagi step asi lobo oigani Maitai Kuki landa Kuki Inpi Manipur na lawkiba role sing adugi legal action lakadaba mayam adu ubadagi safe oinanaba maming hangkiba oigani Kuki singi dimana si Assam romda lakadauri Myanmar military gi air strike ta mahero yauna punna taragani panseikre Myanmar da hojik chathariba lana sigi manung chana laingak sasan pariba Myanmar military na chathakiba air strike ta mahero yauna punna mioi taragani palnom sikre Laibak thiba thogdo adu Myanmar gi Western Rakhine State ki manung chana laiba khungang amagi private school anida landakibani attack adu Myanmar da lan horiba Arakan Army AA gi militant sing hanaba hotnabada thokiba thogdok amani thogdo adagi matangda Arakan Army gi spokesperson na phongdurakibagi matung ina military junta na nongthagtagi charba bom ani thadarakpadagi school ani aduda lairik tamma chahi 13 tagi na 19 fawbagi manungda laiba mahiroi sing sikhibani loina na mafam asida military junta na Internet ki service phangandaba maramna khudongchadaba kaya school singda mayok na hale hairi Pakistan ki PM Shahbaz Sharif na US bu India gi mayok ta lehanaba Trump ko unaduna taksin gadauri US na India gi mayok ta leinabagi insinnaba Pakistan ki PM Shahbaz Sharif Trump ko unagadori haina phongdurakli report asigi matung ina America ki President Donald Trump ka chaliba tha September kunga mangada Shahbaz na unaraba yana lei unagadori ba sida Trump ka Israel na Qatar chathakiba attack India amadi Pakistan ga hojik oriba phibam amadi Pakistan na tholiba ichaw asigi matangda khanaraba yai hairi khongchida sida leiba asigi Field Marshal Asim Munir su yauraba yana lei haina su report asina makha